ꯈꯨꯔꯨꯝꯖꯔꯤ News Live ꯕꯤꯗꯤꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯛꯀꯤ ꯁꯔꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ Nongju Mipham NEET paper leak Oibagi Wathok Parliamentary debate Chathanaba Leingak-na Opposition-sing khut lanthok khre Leibak asida thokliba NEET exam paper leak Oibagi Wathok asigi matangda condition amata mangjonana thamba yaudana Parliamentary debate tausi haina Leingak-ki maikaidagi opposition party gi members singda taksinkhre Leibak asigi maming leiraba news agency amagi report ki matung inna Leibak asida thokliba NEET paper leak Oibagi Wathok maram oiraga haukiba tha asigi kundagi chatharakhiba ngasi fawba maru oiba issue kaya khanaba ngamdana adjourn thoudona lakliba parliament ki Nongju Mipham asi tangai fadana ayet apan yaudana lemhoriba sections sing asi chathaba yanabagi damak India Leingak-na opposition members singda NEET paper leak Oibagi Wathok asi matangda Parliament ta khananaba taksilakibani hairi India Leingak-ki maikaidagi opposition party singi leiriba members singda NEET paper leak Oibagi Wathok asigi matangda opposition party ki maikaidagi mangjonana condition amata thamba yaudana Parliament ta puthoktuna debate tausi haina taksinki asida natana athuba matamda India Leingak-ki maikaidagi Parliament ki leiriba Lok Sabha amadi Rajya Sabha anigi 4 leaders sing unaduna hiram asigi matangda Parliament ta debate Chathanabagi thorang lokhatlakpa yana leire Panba yabadi Home Minister Amit Shah ngasi Lok Sabha Speaker Om Bila gasu unaduna wari sanakre wari sanaba asidi kari karamba hiramda khanakibage haiba akaknaba paw fangdrasu NEET paper leak Oibagi Wathok asina maram oiraga mapung phana pangthokpa ngamdana leiriba Nongju Mipham asi kari karamba khongthang laukhatlabadi lemhoriba section mapung phana pangthokpa yagani haibagi matangda khanaba oigani haina pawgi source asina hairi Home Minister Amit Shah na Lok Sabha gi Speaker Om Bila unaduna wari sanadringai Lok Sabha opposition leader Rahul Gandhi Samaswadi Party gi chief Akhilesh Yadav Trinamool Congress ki MP Saugatuna Roy Saugata Loy amadi Mahutwa Mocha yauna tongan-tonganba opposition leaders singna Speaker Om Bilagya unaki amarom dangasi marini chanba Lok Sabha gi Nongju Mipham da question aranbagi matamda Lok Sabha gi Speaker Om Bila NEET paper leak Oibagi Wathok asigi matangda opposition leaders singna mahaka unaduna karamba numita Parliament ta matam kaya changna debate Chathanabagi matangda khanasi haina opposition members singda appeal tauki mahana makha taraduna fongdokibada India Leingak-ki maikaidagi NEET paper leak Oibagi Wathok asi matangda Parliament ta khananabagi apamba leire adubu opposition party ki maikaidagi Union Education Minister Dharmendra Pradhan masana pairiba phamdagi resign tawgadabani haina thamliba condition asi yaudana Parliament ta debate Chathanabagi Leingak-ki maikaidagi thajaba fongdokpa leire haina su mahakna makha taki Ningsingba yabadi haukiba me ahumda Leibak asida pangthokiba NEET UG examination paper leak Oibagi Wathok asigi matangda Crocus Janta Party CJP na sinduna sangsat chalo haiba banner gi makhada Union Education Minister Dharmendra Pradhan resign tawgadabani amadi Leibak asigi leiriba education system asi nauna reform tawgadabani haiba demand tawraduna sathakibani khongjangda police na masing yamlaba khongjang loi kayada utkiba thawong aduna maram oiraga Leibak asida leptana India Leingak-ki mathakta pendaba phongdorakpagi chang hengalakre mahairoi sing khakta natana Leibak asida leiriba tongan-tonganba profession da thabak tawriba Leibak miyamna sakhangnaraba miyoi kyasu CJP gi khongjang asida saugatnaba phongdorakhibasu laikhrabani Assam da ishing ichauna laikhidaba migi masing 94 sukre Assam da hauzik thokliba ishing isau asina maram oiraga miyoi kya laikhidre Assam Leingak-ki maikaidagi thokpa notification amagi matung inna Upper Assam gi manung chanba Sisagar Charai Dio amadi Jorahat ta ising ichauna maram oiraga khwaidagi chauna amang ata thokre hauzik fawbada ising ichauna maram oiraga punna miyoi 94 laikhidre hairiba laikhidraba miyoi sing asi ayambana Sisagardagini hairi amaromda Chief Minister Hemanta Biswa Sarmana ising isau asina khwaidagi pak chauna thengnariba
Siva Sagarda Chatuna Ising Ichaugi Fibam Yengsinaba Loinana Awaba Nanglaba Miyamga Unaduna Leingak-ki Maikaidagi Mathau Taba Tengbang Khudimak Pangani Haina Thazaba Pikre Senza Thumza Tauba BJP na Lausin Kiba Leaders Sing First Track Court di Lingduna Tizingadavani Prime Minister Narendra Modi na NEET paper leak Oibagi Wathok aduna Chathanaba Maral Laiba Miyoi Singi Mathakta Chairak Pinabagi Damag Nauna Fast Track Court Linglagani Haina Fongdorakiba Wafam Adugi Pakhum Piraduna Rajya Sabhagi MP Kapil Sibal na Senza Thumzagi Charge Mayok Nariba BJP na Nauna Lausinkiba Leader Singh Hana Fast Track Court Lingduna Maralgi Matung ina Chairak khanghanba mathok tai haina fongdokre Leba asigi maming lairaba Senior Advocate Oiba Natana Rajya Sabhagi MP Su Oiriba Kapil Sibal na Parliament House Complex ta Paumi Singa Unaduna Fongdokibada Senza Thumzagi Charge Mayok Nariba Masing Yamlaba BJP na Lausinkiba Leader Singi Mathakta Chairak Pinabagi Damakari Gumbata India Leingak-na Fast Track Court Lingdavana CVI gi Maikaidagi Hairiba Luchingba Sing Asigi Mathakta Investigation Chathakibano Aduga Luchingba Sing Asi Mathakta Chathaduna Lakiba Investigation Kya Khangtapta Thingzinduna Thamkibano Hairiba Hiram Sing Asigi Matangda Oina Hana India Leingak-ki Maikaidagi Paukhum Pigadavani Haina Kapil Sibal na Makhataki WHO Malemgi Oina Chahi Khudingi Iraknabagi thoudokta Miyoi Lak Ahum Rom Sire World Drowning Prevention Day Haina Tha Asigi Kunmangada Malemgi Oina Palan Taugadawriba Asigi Mangoinana World Health Organization gi Maikaidagi Thokpa Report Amagi Matung ina Chahi Khudingi Malemgi Oina Iraknabagi thoudokta Chaurakna Miyoi Lak Ahum Rom Siri Haina Fongdorakli WHO na gi Maikaidagi Nauna Thokliba Report Asigi Matung ina Chahi Khudingi Iraknaduna Laikidabagi Thoudok-sing Asida Masagi Chahi Mangadagi Hauraga Taramari Fawbagi Manungda Laiba Angang Sing Khwaidagi Hena Laikidabagi Masing Hele Malemgi Oina Iraknaduna Miyoi Kya Laikidabadagi Thoudok-sing Asi Maru Aina Turel Part Goha Water Storage Container Amadi Hena Masing Yamna Thokpa Thengnari Iraknaduna Laikidaba Miyoi Sing Asi Ayambana Lairabadagi Hauraga Maya Oiraba Sel Paiba Country Singdana Hena Masing Yamna Thoi Hairi Malemda Iraknaduna Miyoi Kya Laikidaba Asidagi Ngakthoknaba WHO gi Maikaidagi Government Amadi Community Singda Mateng Pangnabagidama Akhanaba Major Taret Yauba Technical Package amasung launch Taukhre Haina Fongdorakli WHO gi Director General Dr. Tedros na Fongdokpada Iraknaduna Miyoi Kya Punshi Mangbagi Thoudok-sing Asi Khwaidagi Nungaitaba Thoudok Amani Adubo Hairiba Nungaitaba Thoudok-sing Asigi Ayamba Sarukti Cheksindabadagi Thokpa Ngaktani Haina Makhataki Laibak Asigi Lairiba Education System Asi PM Modi na Kangkhong Chaihanbani Haina Rahul Gandhi na Fongdorakre NEET paper leak Oibagi Wathok ki matangda ruling amadi opposition party ki marakta noma nomagi political Oiba Langjau leptana hengalakli Laibak Asida Lairiba Education System Asi Prime Minister Narendra Modi na Kangkhong Chaihanbani Haina Congress Party ki Luchingbo Oibata natana Lok Sabha gi opposition leader su Oiriba Rahul Gandhi na Fongdorakre Rahul Gandhi na mahaki official X account da Thadora Pawarol Amada Laibak Asida Lairiba Kangkhong Charaba Education System Asi Leingak-na Maram Oiraga Thohanbani Laibak Asigi Lairiba Inkhalagriba Naharol Singi Tungi Laibak Tambangamdana Lairi Ha Asi Prime Minister Narendra Modi Nani Narendra Modi Laibak Asigi Lairiba Education System Bu Khubam Nungda Thamduna Thugaibada Yengduna Amadi Pukning Thaugatuna Laire Laibak Asida Thokiba examination ga Mari Lainana Wathok Singda Chathanaba Maral Laiba Miyoi Sing Prime Minister Narendra Modi na Kangkhatuna Laire Haina Sumahangna Fongdorakli Rahul Gandhi na Makhataraduna Fongdokibada Prime Minister Narendra Modi na NEET exam paper leak Oibagi Wathok Asigi Matangda Fast Track Court Leader Lingduna Maral Laiba Miyoi Sing Logi Oiba Chairak Phanghangani Haina Fongdokliba Wafam Asi Thajabangamloi Laibak Miyamda Wasakpagi Mahut Wathok Asi Matangda Transparency Amadi Accountability Laina Thabak Tauba Mathok Tai Haina Fongdokli
चानिंगाई थकनिंगाई लेतबा मिसिंग हंथरबसु ममल तांगबना मची ओइबा चिंजाक चाबा फंगदना लेरी यूनाइटेड नेशन की तोंगान तोंगान बा एजेंसी मंगाना पीबा स्टेट ऑफ फूड सिक्योरिटी एंड न्यूट्रिशन इन द वर्ल्ड लिसिंग अनिगा कुन तरुक की रिपोर्ट की मतुंग इन लेबाग असिदा हौकिबा चही कुन असिदा चानिंगाई थकनिंगाई लेतबा मीगी मसिंग अदुकी मतिक हंथबा ngamle अदु पोचैगी ममन तांगबा असिना मरम ओइरगा लेबाग असिगी मसिंग यामलबा मियामना मची ओइबा चिंजाक चाबा ngamdana लेरी हाइना फोंदोरकली रिपोर्ट असिगी मतुंग इना इंडिया दा फूड सिक्योरिटी अमदी वेलफेयर प्रोग्राम सिंग इम्प्रूवमेंट लाकपा ngamlabasु हौकिबा चही कुन असिदा इंडिया की पॉपुलेशन असिदा चादा निफुनिथोय हंथबा थेंगनारी हौकिबा चही लिसिंग अनिगा तरागा मापनदगी हौरगा लिसिंग अनिगा कुनमंगा फावबदा मची ओइबा चिंजाक चाबा फंगदना लेबा मियोय गी मसिंग चादा कुनमापन हंथखरे अदुबो हौजिक फावबा लेबाक असिदा मियोय मिलियन चंवागा कुनरोम मची ओइबा चिंजाक लैदुना चांग नाइना चाबा ngamdana लेरी हाइना फोंदोरकली हौकिबा चही तरुकलोम असिदा लेबाक असिदा मची ओइबा चिंजाक की ममन हानगा सांगदमनरुबदा सादा अहुम थोकपगी अमा नौना हेगलकपा थेंगनरे लेबाक असिदा नौना मथौ ताबा चिंजाक लैदुना चाबा ngambagi चांगदी लेप्तना हेंगलकली अदुबु मियोयबगी पुंसिदा मथौ ताबा बैलेंस फूड हाइबदी न्यूट्रिशन अमदि पोर्टल चांग वांगना यावबा हैरा हवाई चेंगवाइदी लैदुना चाबा ngambagi फिबम लैट्री हाइना रिपोर्ट असिना फोंदोरकली रिपोर्ट असिना मखाताना फोंदोकिबदा लेबाक असिदा अंडर न्यूट्रिशन अमदी ओवरवेट थोकपगी इशू कयासु थेंगनरी पिकलिबे आंगांगदगी हौरगा इंखलगलिबा नाहारोल कया चादा 3.8 यौना ओवरवेट की केस लेरे लेबाक असिदा लेरिबा मसिंग याबलबा नाहारोल कया ओबेसिटी की केस कया नौना थेंगनबगी चांग हेंगलकली हाइनसु रिपोर्ट असिना हाइरी फर्स्ट ट्रैक कोर्ट लिंगदुना नीट पेपर लीक ओइबगी वाथोकता चेनबा मराल लेबा मियोयसिंग चेराक फंगहनगनी पीएम मोदी नीट पेपर लीक ओइबगी वाथोक असिगी मतांगदे यूनियन एजुकेशन मिनिस्टर धर्मेंद्र प्रधान रिजाइनेशन तौगदबनी अमदी लेबाग असिगी लेरिबा एजुकेशन सिस्टम असि नौना रिफॉर्म तौगदबनी हाइना मसिंग यामलबा मियामना सरुक यादुना अखनबा मौंगदा खोंजंग संगसिलेंगै चेराक असिदा प्राइम मिनिस्टर नरेंद्र मोदी ना नीट पेपर लीक ओइबगी वाथोक असि फर्स्ट ट्रैक कोर्ट लिंगदुना मराल लेबा मियोयसिंग चेराक पिगनी हाइना फोंदोक्रे प्राइम मिनिस्टर नरेंद्र मोदी ना महाकी ऑफिशियल एप्स अकाउंट थादोरपा वारोल अमदा लेबाग असिदा लेरिबा इंखलगलिबा नाहारोल सिंगी वेलफेयर अमदी फ्यूचर असिदगी हेना मरु ओइबा अमता लेते नीट पेपर लीक ओइबगी वाथो असि अथुबा मतमदा फास्ट ट्रैक कोर्ट अमा लिंगदुना मरा लेबा मियोय सिंग लोगी ओइबा चेराक फंगहनबा मरी लेनबा अथॉरिटी सिंगना डिरेसिप पीख्रे महाना मखा तारदुना फोंदोखिबदा लेबाग असिगी लेरिबा माहिरुस सिंगी तुंगी पुंसिबु मांगहनबा सिलकपा मियोय सिंग अमता इंडिया लेंगा की माइकेदगी लेमना थारोय हाइना फोंदोरकली पनबयाबदी पार्लियामेंट पांथोखिबा एनडीए गी मिफमदा प्राइम मिनिस्टर नरेंद्र मोदी ना नीट पेपर लीक ओइबगी वाथोक असिदा चेनबा मरा लेबा मियोय सिंग मथक्ता अखनबा एक्शन लौखटकनी फर्स्ट ट्रैक कोर्ट नौना लिंगदुना वाथोक असिगी मतांगदा अचुम चुमदा थिदोक्तुना मरा लेबा मियोय सिंग फादुना लोगी ओइबा चेराक फंगहनगनी हाइना प्राइम मिनिस्टर नरेंद्र मोदी ना नौना फोंदोरकलिबा असिदा लेबाग असिदा लेरिबा तोंगान तोंगानबा ऑपोजिशन लीडर्स सिंगना थाजदबगे वाफम कया लेप्तना फोंदोरकली हाइना फोंदोकिबा लेख्रे पनबयाबदी ऑपोजिशन के लीडर राहुल गांधी ना हौकिबा चही तरा असिदा लेबा असिगी एग्जाम पेपर लीक ओइबगी वाथोक चामागी यांखै हेना थोख्रे अदुबु ngasi फावो वाथोक सिंग असिदा चेनबा मियोय सिंग अमता मरा लेरे हाइना लाउथोक्तुना लोगी ओइबा चेराक पीकिबा लेते हाइना ngarang पांथोकिबा प्रेस कॉन्फ्रेंस अमदा प्राइम मिनिस्टर लुचिंगबा एनडीए गी लेंगाकी मथक्ता तोंगान तोंगानबा चार्ज तौरखिबसु लेख्रे मतांगसिदा एमएम न्यूज लाइव ना पिजाबा मणिपुरी पाव लोइसिनजरे मीटिंग ताबिरबा पुनमपु अमुका हन्ना खुरमजरी।